Kuki Narco Terrorist singna Meitei singda Leire tax Phaoba chatharaklabanina state government na cabinet Mipham ama Kouduna kupna khanabaga loinana akhannaba assembly Mipham ama Koubagi Tangaiphadaba Leire haina Taragi Cheishu gi Chairperson Khaidem Mani na phongdorakli ngasi khurai ahonggai da leiba Taragi Cheishu gi office ta pangthokpa pauki Mipham amada wafam asi phongdokladuna Khaidem Mani na hai Tha tara taruk pharaba Manipuri gi lana se ngasidi tonganba mayon amada lakpagum tawre leibak ani gi marakta lan tawnabada sizinagadaba Leire tax ngasidi Kuki Narco Terrorist singna Meitei gi miyamda chatharaklabanina anoba lalong asina hojek chathariba lana se mapan leibak ki khudyawi haina ngangnaramba du hena mayek senglakpagum tawre hauji oiriba phibam asi center amadi state na kupna yengshinbagi mathau tai state asida lengak ama leirabasu lengakron leitabagi mong ama uba phangi matang asida Kuki Narco Terrorist singi thawong ase state government na hakchin na longduna cabinet Mipham kauraga khanabagi matam oire loinana akhannaba assembly Mipham ama Kouduna punbagi warep ama lauraba matung center da takshin bachumgani masige iroinana all political party ki apunba Mipham ama pangthok tuna warep ama Tangaiphadana loba chumlei hairiba warep adusu center da khangan famthoi amaromda Kuki Narco Terrorist singna Leire tax tawduna asogapan nanghankibagi thawong adu Taragi Cheishu na kanmamong da condemn tawi loinana thawdok aduda laikhidraba amade asogapan nangkiba shingi awabada su saruyari hauzik oiriba phibam asida aikoi amata oina punsinduna June 19 gi thawdok adudagi saruk ani henba mass uprising ama mathau tare haina mahana makatana phongdokhi khanabaga amana miyamgi punging loksing sarkar ki miyamgi da strike terror in the minds of the people achi tawroi di madu act of the terrorism ni madu gi yamdar da chai manga da gina pansi chupa padopi ba yabi gi pot yauri adu organized crime section 111 bns da anu bahachla pani ni ani natra ani de gi han banam asum tatana cho atat khamlai tana chum chatharak pa crime se masib organized crime kawi hai yauri adu chu chai sibi yabat kanoki life imprisonment hogi dani pina be yauri aduna di sigum by act of terrorism toraba act of organized crime toraba aduga anti national oraba anti state oraba asida government of Manipurna government of India na karimta tawdaba gumna leibase mase ko strongly condemn tawi aduga loinana sumba amki drone attack ta sihiba sokiba aduga bom chi makal maya thadari basing ase mase condemn thobudo loinana asi ana thoki base masida akoigi condolence akoigi nungaitaba phongdokpado parajya sugi taraptagi su phongdokchari Paugi Mipham aduda saru yakiba Taragi Cheishu gi Chairperson Dr. Arkinimai na hai Leire tax Phaoba Touraklaba matam asida center na wa amata ngangdana leibasi michamikhai naibagi mong ama yaurabra haibasi chingnai karigumba civil war ama laklabadi tangdu leitaba Manipur ama oinaba honabada awaba oigani lanasigi matangda DGP amadi security advisor da tainabana kanaroi maramde makhoi asi center na tharakpa agent ni aikoina Tangaiphadabadi ngakpigani aikoina tainagadabadi government of India dani Chingi sarugna Union Home Minister na yengshinba aduga tampaki sarugna Chief Minister na yengshinba haibu wafam adu Home gi in charge amadi Chief Minister amoina surrender tawrabani madu yafam thoktabani maram aduna ahongba ama purake hairabadi mass movement ama changi misimina thoktringai lengakna matam chana control tawna ba khonagadabani miyamgi ihau lakrabadi to haibi yaroi masi June 19 amadi manorama gi matang da thengna khrabani haina Arkinimai na makhataki Koina ahong porake hai taragadi public ki mass movement ama targar lag pasi koin uzarappo madugi sidai sida mass movement lag sida misi mina yam tholak pani madu tawtringe da sarkar na khut thabiyo na da masi tholoba kanda madugi ihou se tu uyaro ya bai June 19 da bai thengna gre manorama gi incident da bai thengna gre masi ki sawbasi phora kanda di themba khotpa namai kapra tu uyarakte language gi da mi humbutorni apagi matamdugi Madras presidency da namai kapse apagi loan gi against the laise ada mi we bagi sawbasina yogragadi siba naba kirakte adagi akhoi even thamla bobi gi sidai sida apagi state force na sange haibada central force na thingbu khotbagi tawnabagi tawmariba ganak jo dharna
ꯌꯥꯡꯄꯣꯛꯄꯤꯗ ꯇꯧꯔꯤꯕ ꯍꯥꯏꯗꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯒꯗꯕꯁꯤꯗꯩꯁꯤꯗ ꯅꯄꯛ ꯇꯥꯔꯒ ꯇꯧꯕꯁꯤ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯂꯩꯕꯥꯛꯀꯤ ꯑꯐꯕꯒꯤꯗ ꯆꯪꯕꯤꯌꯨ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯑꯄꯤꯜꯅꯤ ꯑꯩꯈꯣꯏꯒꯤ ꯇꯔꯥꯏ ꯆꯩꯁꯨꯅ ꯇꯧꯖꯔꯤꯁꯦ